आकाशवाणी इम्फाल Ngangom Kiran pau pajari ahan bedamar weba pau Rajapal Ajay Kumar Bhalana Sabapati oiduna ngasi pangthoki mifamna digital delivery system phagat anaba khanakre Milan gi kunithoi shubam apok common thorum ngasi Imphal gi GM hall de pangthokre Mai phajahanaba akiamogi polam sing akhang ahi sing tanadana sizinadana ba state leprosy officer na appeal tawri Manipur da hojik covid ki active case ama leiri ngasi gi oina mioi amata positive oikide amashung Indian Ports Bill listing ani kunmanga Rajya Sabha na ayaba pikhi bagaloina na sangsad na pass tawkre Miyam gi tangai fadaba servicing digital gi khosangda hena line amadi chapchana phanghnabagi panamda Rajapal Ajay Kumar Bhalana Sabapati oiduna awangmu thakimi phamama ngasi pangthokre Mifamaduda Rajya Chief Secretary Dr. Punit Kumar Goyal, Information Technology Masung Land Resources ki Secretary T.S. Kiran Kumar Yauna, atay makuk thongbo official kaya sarukyaki. Mifamaduda ain ga mari lenana paikat pa case singda AICC nanaba e-office ki servicing hen mapung phana pangthok naba khungang amasung miyam leiba mafam singi matang da nei nabada Geographic Information System GIS sizinanaba amasung sarkar gi social media platform singda miyam na fangan pham thokpa e pau sing hen marik chumna fangan na wapam sing khanaki hairiba thabak sing asiga mari leinaba akopa warol sing su official singna Rajapal paudam ki Rajapal nasu miyam gi tangai federal servicing hena line khangan ba yananaba information technology de yumpham moiba thabak sing mafam matam chana pangthok naba pautak pikhi Mitai irol iek loina silon apun buluf Milan gi kunithoi shiba mapok common thorum ngasi Imphal gi GM hall de pangthokre Thormoda athoi mithung oikiba lamlai kendra gi MLA Khongban tabam ibom chana hai mitai mayek amadi mitai lon chokot hanana bohanabada Milan na lorkliba thodang asi singthabada loiba nairoi Milan na achobu thodang lawduna kan honarakpadagi laingak nasu hena puning changlakthuna Manipur gi mayek oiriba mitai mayek asi Manipur University gi thak phawud tamnarakpa si thoidok na thagat ningai ni lol amasung mayek hena sakut hana bohanabada miyam puna thodang lominanabasu MLA na appeal tawki Thoromadu da saruk yakiba Milan gi lusing purel khaidem ingo chana hai miyam da lol amasung mayek hena paksana khanghananabagi panamda Milan na sinduna haukiba tha asigi ahumda punna mahiroi lising tara manga subna homputara na saruk yaduna sangyeng center kunthra manga da class 1 da 10 phawgi mahiroi singi mitai mayek aiba sangyeng pangthokki Hairiba sangeng aduda mahigi thak khudingmaki waina makok mathang tarba singda ngasi Milan gi mapuk namit thorunga mari lenana mana piduna puning thogatli mana hai Manipur da yalongai de leminar kliba yellow phurup singi marakta phawna lon oiriba mitai lon asi ningthina ngangna duna aikhoi masel gi marakta hena nungsi chana ba purak pangam gani mahakna hai Haina pai bu singna chana lonjan tutaba leibak siki ngano namadi tungni pa asidi leiriba yellow mi khudingmaki ahalaman singna mitai meng iduna thanameba hairiba mitai meng iduna thamamba bahising adu aikoina loktholaga aikoi Milana amtang kan honaraga loan mixing asi bung khudingda hangda natana singa matam asi tangai padana koi kunsin na tutaba yadabagi tanja ma lakpatagi loan asi da koina thawayaw na jabni loan asi tangai padana khangminaragadi aiko yelong mixing amadi mitai muslim atop topa dairiba singa asi pulap mitai mixing asi khangminaraba matungda aiko sungri sudina tangai pak Manipurda apunba Sakti yang sangat beda yang mesti janana hamdi jafur pada nama prokani haiwa kunci tabdiri Manipuri lol bu classical language ke thak ta chalhanna ba jati thaki wapsok ama ngasi NG Mani College ta pangtokre Rajya Sarkar gi SCRT gi makhada college asigi Manipuri amasung English department amadi IQA shina punna sinro pangthoki ba thormaruda SCRT gi director Ahibam Romel College asigi principal Dr. W. Jiban Kumar Masung College asigi governing body ki chairman NG Chaubu yauna maruiba miyoi kaya sarukyaki Manipuri lol gi matangda khang hairaba miyoi kaya na wangang mana thoromadu gi mapungoiba saktam oiki Manipur gi jila taramathoida hayeng nong chugani hairi India Meteorological Department Imphal Center na thokpa nongju nungsagi pawda hai Imphal West Imphal East Senapati Tamenglong Kangpokpi Ukhrul Jiribam None Chandel Chorasanpur amasung Pherjol jila singda hayeng mayai oirap chang yongna nong churba yai mafam khardadi akhak araw yongna nong chugani hairi
अमरोमदा ngasisu Manipur gi jila kharada may erap chang yongna nong chuki Chandel jila dana khwaidagi yamna nong chuduna millimeter marifu yauki Bishnupur jila da millimeter kuntaruk Imphal da millimeter taramapan amasung Surasanpur da millimeter tarateret yong nong chuki Bishnupur jila gi moirang dadi nong chubagi chang millimeter kunma thoi oiki paugi marak thatna tenbo break ama Manipur University ki Department of Korean amadi Department of Japanese ki academic session lekshingani kunmanga kuntaruki chahi manga gi oiba master course tambiningba mahiroi singi admission hauzagadore application thousand bagi medium online oigani akupamarol gi damag website manipurunivac.in natraga foreign language department MU dagi paulo biu haina foreign language department MU na paujelakli tabiriba pawasi Akashvani Imphal dagini राज्य के हक्सल विभाग की स्टेट लेप्रोसी ऑफिसर सीनियर स्पेशलिस्ट डॉक्टर सलाम बोचाना हाइरी माई फजहनबनी हाइदुना अखंग अहिसिंग तानदना अके अमोगी पोलम सिंग सिजनबना ओना तैनब मही फंगलकप याई आकाशवाणी इम्फाल गंगसिउनबदा डॉक्टर बोचाना हाई सोशल मीडिया दा कनागुम सिंगना माई फजथोकनबनी हाइदुना अके अमोग मरी लेनब पोलम सिंग थागलकपदा थाजदुना हेक्तमक सिजनबना मियोय अदुगी उनसादा हेना अमांगब थोहलकप याई मसिगी मथक्ता अकी अमोग मरी लेनब दुकान सिंग फमलिब मियोय सिंगना हेक्तमक पिसलक पोलम सिंग माइदे तैसिन बाहाइबसि चुमदे माहना हाई स्टेरॉइड यावबा अकी अमोगी पोलम सिंग माइदे तैसिन बदा उनसा पाथरकपदगी मतम खरगी ओइना ngauthokpadi manbi yai adubu madu sizinabadagi unsada soanduna layingbada fagalakpa waba phium phawba thokpa thengnare maramaduna akhang ahi natraga unsagi doctor singa ningthina tanarba matungda mai phajato anabani haiba aki amogi polam sing sizinabana khwaidigi chungani mahakna hai sizinnagadoriba potse aigi unsasida sizinnabada chapchana akaiba thoidabra yauriba machanse karino masi ado aigi leijariba unsasigi sizinabam thokpa potu oibra oidabra haibasi yamna phajana khanda hoba akhang haising tanaraga sizinabana khwaidigi phaba oigani nai thamjaningi di unsa phajaningi haragadi unsagi doctor qualified oiba unsagi doctor phajana tanabiraga taiban khwaidigi hena pani karigumba aki amogi pot ama hekta mayamna hainei natraga social media da advertisement ama ure haraga hekta taisan bagi mahutta aigi unsa ki chapchaba poto karamano darkar leba ase khanthabiraga tanabiraga taibana khwaidi hena phabo pail oigani Manipur da hojik covid ke active case ama lairi राज्य के हक्सल विभाग न थोकपा चेरोल अमदा हाई चाही सिगी जुन अमदगी नौना संदोकपा होरखिबा covid-19 गी लाइचत असिदा हौजिक फावबदा पुन्ना मियोय 434 पॉजिटिव ओइकी मसिगी मनुंगदा मियोय 434 नाब फगलखी हंदकता संदोरखिबा लाइचत असिदा मियोय अमत सिखिबगी पाउ लैते ngasisu Imphal West gi miyoy ani amasung Bishnupur gi miyoy amagi sample test tawada ahumak loina negative oiki Rajkumar Sitaljit Chingi Chama Taram the Shubamapok Kumon Tormasi, Imphal State Central Library ki Auditorium the Pangtokre. Cultural Forum Manipur Nasin Batormadu the Sarukyaki Basingna, Rajkumar Sitaljit Kimaram the Wanganki. Rajkumar Sitaljit na Iramba Sairing Sing Patopagi Tormamasu, Pangtoki. Kongpan Students Welfare Club ki Yanki Terechubak Kumon Torum, Nasi Kurai Tongam Lai Kaidelaiba, Club Asig Ground of Pangtokre, Tormaduda, Club Asig Hana Taupurumba Lake Hidromusing Opumda, Laikatunikai Kumnaba Utki. Imphal East Jilagi District Task Force ki Makada, Pan India Rescue and Rehabilitation Campaign, Jila Asig Tongan Tuanwa Pum Sing the Satari. Nimitara Mangani Chatagadaba campaign asi, Hauki Batangi Numita Hudokibani. Campaign asigi matangda Jila asigi District Child Protection Officer Konjengbam Anita Nahai campaign asigi maroyo pandamdi sahi nauriba angang singbu khudong tingai oiba kol karkhana yauna tongan mafam singda sinmi oina thabuk suba thingba haibasini Imphal East amadi Thobal Jila da ngasi soil transmitted helminthiasis ki survey am haukre masi hakselamadi yaifyumbal mantralo gi midyang makhada rajya segi state surveillance officer national health mission gi makhada pangthokpani survey asi thasi kunmathoi phaw chathagani hairi Jiribam Jila gi forest division sinduna wildlife management and rescue technique haiba hiramda nomu gi oiba punna khangminabagi thormama ngasi Bidanagar multipurpose sports complex ta leiba relief camp ta pangthokre Tormaruda veterinary deputy director amasung DFO Jiribam Sarukyaki
थोरमदुदा वा ngankhibasingna lamlaki sa useksing karamna kangadage amadi linna sikpa matamda karamba section thorang lokhatkadagi haibagi matangda wa ngangki Manipur lairiba home guard ki strength asi lising ahum chahum marputara mari shuhannaba awatpa personal singlawbugi matangda kari thabak paikhalabage haibadu khanghananaba rajyagi home guard ki commandant general da Manipur home guard employees welfare association gi president Y Mangina cherolama pisankre सरकार होम गार्ड सिंगिदमक पाइखतपा थबक थरम सिंगी मतंगदा एसोसिएशन द खंगन बिनबसु सेरोल अदुदा पल्ली इम्फाल सिटी कन्वेंशन सेंटर द फूड सेफ्टी सुपरवाइजर की ट्रेनिंग अमा हौकिब थास की तरह तक चथरकिब अदु लोइसिंदुना सर्टिफिकेट सिंग यंथोक्रे ट्रेनिंग प्रोग्राम अदु हक्सेल विभाग की फूड सेफ्टी एडमिनिस्ट्रेशन की मखादा नेशनल एसोसिएशन ऑफ स्ट्रीट वेंडर्स ऑफ इंडिया न सिंदुना पांगथोकिबनी Imphal जिला के सीएम ओगमियंग मखादा अंद्रोद लाइबा कस्तूरबा गांधी बालिका विद्यालय न सिंधुना लेमना लाइंग केम मंगासी पांगथोक्रे केम अदुदा पुन्ना महिरोय चामुकुंथ्रा रोम लायंकी कादानमय काब निसागी मयक्त सथरप खोंजंग सरुक अमा ओइना ngasi Imphal East की कोयंगे दे लाइबा Manipur Public School दा महिरोय सिंग वाकल ताहनबगी थोरमा पांगथोक्रे मय काब निसाना महिरोय खुनाय दे पिव सैथेंगी मतंगदा अखंग हि कयाना वांगांकी थोरमदुदा स्कूल असि की प्रिंसिपल R.K. इमोचा कदागी प्रेसिडेंट हिजम प्रियो कुमार याउना मरुइब मियोय क्या सरुक याकी पाउगी मरक थतना अतिन ब्रेक अममो नुंगाइरब पाउजेल लिवर ट्रांसप्लांट कया माय पाकना तौबदा मालेमगी ओइना ममिंग लेरबा गैस्ट्रोइंटेस्टाइनल एक्सपर्ट डॉक्टर नीरज चौधरी फोर्टिस हॉस्पिटल बसंत कुंज न्यू दिल्ली की अखनब ओपीडी लागलिब अगस्त की तांग कुन युमसकैसे नुमित नुंगथल की पुंग अनि तगी मंगा फाउबा ट्रेबी हॉस्पिटल लांगो लाइमनाइदा हांगदोक चरगनी अकुप मरोल की दमक 8805753663 द कॉल तौबीदुना तांगना फंगब खुदोंग चाबा सिलौबी हौ आकाशवाणी इम्फाल की पाउ ताबिरी इंडियन पोर्ट्स बिल लिसिंग कुनमंगा राज्यसभा अयाब पीखिबगलोइना संसद पास तौख्रे बिल असना स्टेट मैरिटाइम बोर्ड ता हेनब शक्ति पीदुना पोर्ट सिंगबु सिल्लांगबगी थबक हेन खुदोंग चाहलगनी मसिना पोर्ट सिंगदा पॉल्यूशन डिजास्टर इमरजेंसी सिक्योरिटी सेफ्टी नेविगेशन अमसुंग डाटा ग मरी लेनब थबक थरम सिंगदा हेन खुदोंग चाहलगनी मसिना पोर्ट सिंगदा मरी लेनन थोकपा चेनबगी वाथोकसिंग लोइसिनबदसु चाउना मतेंग पांगलगनी राज्यसभा बिल की मतंग खनबगी पाउकुम पीरदुना केंद्र की पोर्ट्स शिपिंग एंड वाटरवेज मंत्री सर्बानंद सोनोवाल हाई बिल समुद्र खोंगमान लेरिबा राज्य सिंह अमसुंग मरी लेनब स्टेक होल्डर सिंह कुमना खनरब मतुंगदा पास तौननबा पुथोरकिबनी केंद्र के साइंस एंड टेक्नोलॉजी मंत्री डॉक्टर जितेंद्र सिंह हाइरी कुमजाले सिंह कुंथ्रा मंगा फाउगी मनुंगदा भारतीय अंतरिक्ष स्टेशन मथौ तौहनबा अमसुंग कुमजाले सिंह निफु फाउगी मनुंगदा थाद भारत की मियाव मिशन पांगतोकनबा सरकार नचिप फिरेप कलोइना कन्न होनरी हाउजिक सानबगी पाउ हैरांगखोंजम भावनदगी Duran Cup lising ani kun gamangagi ahan ba semi-final match ta Silong Lajong FC amasung Northeast United hayang Silongi Jawaharlal Nehru Stadium da thengnaragani atopa semi-final match amada Diamond Harbour FC ga East Bengal FC ga Kolkata gi Vivekananda Yuva Bharati Stadium da thasigi kunda sanagani final match na thasigi kunga humdoida sanagani Tamilong Football League lising ani kun gamangagi ngasi sanakiba ahan ba match ta amana YC na Model Baptist Church pu Panjil ahum anida thoiki atopa match amada Takpuangcha FC na Falong YO pu Panjil manga anida thoiki World Champion amasung Olympic medalist Neeraj Chopra Diamond League final lising ani kun gamangagi qualified oire league asi Switzerland gi jurita tha asigi kun ga taretagi sanagani Kiran अरोइबदा मरुइबो पाउ अमहन्ना राज्यपाल अजय कुमार भलाना सभापति ओइदुनगा से पांगथोकिबा मिफमना डिजिटल डिलीवरी सिस्टम फगदनबा खनख्रे मिलान की कुनिथोय शिबम पोक कुमन थरमगसी इम्फाल की जीएम हॉल द पांगथोक्रे माई फजानबा अकेमोगी पोलम सिंह अखै अखंग आहि सिंह तानदना सिजनदनबा स्टेट लेप्रोसी ऑफिसर ना अपील तौरी मणिपुर हौजिक कोविड के एक्टिव केस अमा लेरी ngasi gi oina mioi amata positive oikide अमसुंग इंडियन पोर्ट्स बिल लिसिंग नि कुमंगा राज्य सभा ना अयाब पीखिबगलोनना संसद ना पास तौख्रे पाउ लोइजरे